ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯅꯤꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯕ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯕꯨꯡ ꯑꯃꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯏꯕꯨꯡꯒꯤ ꯋꯥꯔꯤ ꯑꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯐꯤꯕꯝ ꯑꯃꯗ ꯂꯩ꯫ ꯑꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯏꯕꯨꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯅ ꯑꯣꯏꯅ ꯏꯖꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯏ꯫ ꯃꯁꯥꯁꯦ ꯆꯝꯁꯨ ꯌꯥꯝ ꯆꯝꯃꯤ, ꯁꯥꯎꯒꯟꯗꯦ꯫ ꯅꯨꯄꯤ ꯅꯍꯥꯗ ꯅꯣꯡꯃꯇ ꯆꯒꯠ ꯆꯒꯠ ꯇꯧꯕ ꯃꯤꯁꯨ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯐꯣꯟ ꯀꯣꯟꯇꯦꯛ ꯂꯤꯁꯇ ꯅꯨꯄꯤ ꯑꯃꯠꯇꯒꯤ ꯅꯝꯕꯔ ꯌꯥꯎꯗꯦ꯫ ꯃꯍꯥꯛꯀ ꯀꯣꯏꯅꯕ ꯅꯨꯄꯤꯗꯣ ꯑꯗꯨ ꯈꯛꯇꯅꯤ꯫ ꯁ꯭ꯀꯨꯜꯁꯨ ꯅꯨꯄꯥ ꯉꯥꯛꯇꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯃꯦ꯫ ꯏꯕꯨꯡꯁꯦ ꯅꯨꯄꯥ ꯉꯥꯛꯇ ꯇꯝꯕ ꯁ꯭ꯀꯨꯜꯁꯤꯗ ꯀ꯭ꯂꯥꯁ 12 ꯐꯥꯎꯕ ꯇꯝꯃꯛꯈꯤ꯫ ꯅꯨꯄꯤ ꯑꯃꯠꯇꯒ ꯑꯣꯟꯁꯤꯟꯅꯕ ꯑꯗꯨꯒ ꯃꯔꯨꯞ ꯑꯣꯏꯕꯁꯨ ꯂꯩꯇꯦ꯫ ꯏꯕꯨꯡꯁꯦ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯃꯛꯑꯦ ꯑꯗꯨꯒ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯑꯆꯧ ꯑꯆꯧꯕ ꯊꯥꯕꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯌꯥꯝ ꯀꯟꯅ ꯇꯧꯔꯛꯑꯦ꯫ ꯑꯦꯛꯖꯥꯝ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈꯤ, ꯖꯣꯏꯟ ꯇꯧꯈꯤꯗꯕꯁꯨ ꯌꯥꯎꯏ꯫ ꯍꯦꯟꯅ ꯐꯤꯕꯝ ꯆꯥꯕ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯀꯟꯅ ꯂꯥꯏꯔꯤꯛ ꯄꯥꯈꯤ, ꯌꯥꯝ ꯀꯟꯅꯁꯨ ꯍꯣꯠꯅꯈꯤ꯫ ꯃꯇꯝ ꯑꯗꯣ 2018ꯅꯤ꯫ ꯑꯦꯛꯖꯥꯝ ꯃꯌꯥꯗ ꯃꯍꯥꯛꯅ ꯆꯍꯤ 10ꯃꯨꯛ ꯅꯨꯡꯁꯤꯅꯔꯛꯄ ꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯃꯥ ꯇꯁꯦꯡꯅ ꯉꯥꯎꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯥ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯃꯥ ꯂꯩꯈꯤ꯫ ꯆꯍꯤ 2ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯐꯔꯛꯇꯨꯅ ꯂꯥꯏꯔꯤꯛꯂꯣꯝꯗ ꯑꯃꯨꯛ ꯇꯞꯅ ꯇꯞꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯨꯡꯁꯦ ꯏꯝꯐꯥꯜꯗ ꯚꯔꯥꯗ ꯂꯩꯔꯒ ꯑꯦꯛꯖꯥꯝ ꯀꯌꯥ ꯊꯥꯒꯅꯤ ꯍꯥꯏꯗꯨꯅ ꯚꯔꯥꯗ ꯂꯩꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯍꯥꯛꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯗꯨꯅ ꯏꯕꯨꯡꯁꯦ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯂꯩꯖꯩ꯫ ꯂꯥꯏꯔꯤꯛꯁꯨ ꯀꯟꯅ ꯍꯣꯠꯅꯖꯔꯦ꯫ ꯀꯣꯚꯤꯗ-19ꯒꯤ ꯁꯦꯀꯦꯟ ꯋꯦꯕ ꯂꯥꯛꯄꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯒ ꯈꯨꯟ ꯊꯪꯅꯕꯗꯒꯤ ꯅꯔꯁ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯒ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯩꯈꯣꯏ ꯏꯕꯨꯡꯒ ꯈꯪꯅꯍꯜꯂꯁꯤ, ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯨꯡꯅ ꯌꯥꯈꯤꯗꯦ꯫ ꯃꯥꯒ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯦꯞꯂꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯗꯗꯥꯒꯤ ꯑꯄꯥꯝꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯏꯕꯨꯡꯗ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯍꯟꯅ ꯄꯟꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣই ꯏꯕꯨꯡꯁꯤꯅ ꯃꯍꯥꯛꯀ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯇꯧꯊꯣꯔꯛꯏꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯉꯝꯃꯤ꯫ ꯅꯨꯄꯤꯗꯨꯅꯁꯨ ꯑꯩꯈꯣꯏ ꯏꯕꯨꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯂꯣꯏꯅ ꯈꯪꯅꯩ꯫ ꯅꯨꯄꯤꯗꯨꯁꯨ ꯌꯥꯝꯅ ꯆꯝꯃꯤ, ꯌꯥꯝꯅ ꯐꯩ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯂꯣꯏꯅ ꯇꯧꯏ꯫ ꯑꯗꯨꯕꯨ 2023 ꯅꯣꯕꯦꯝꯕꯔꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯌꯥꯗ ꯅꯨꯄꯤꯗꯨꯅ ꯏꯕꯨꯡꯗ ꯇꯣꯛꯅꯔꯁꯦ ꯍꯥꯏꯔꯛꯈꯤ꯫ ꯄꯥꯎ ꯑꯃꯠꯇ ꯐꯥꯎꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯝꯕꯔ ꯂꯣꯏꯅ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯈ꯭ꯔꯦ꯫ ꯃꯨꯟꯅ ꯍꯪꯒꯠꯅꯔꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯈꯜꯂꯤꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯗꯨꯅꯗꯤ ꯅꯨꯄꯤꯗꯨꯒꯤ ꯈꯜꯂꯒ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯃꯍꯥꯛꯅ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅꯗꯤ ꯀꯩꯝꯇ ꯈꯟꯕꯤꯔꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯁꯦ ꯑꯦꯛꯖꯥꯝ ꯑꯆꯧꯕ ꯀꯌꯥ, ꯏꯟꯇꯔꯚ꯭ꯌꯨ ꯀꯌꯥ ꯌꯥꯎꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯐꯤꯕꯝ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯊꯥ 4 ꯍꯦꯜꯂꯦ ꯃꯥꯅ ꯆꯥꯅꯤ ꯊꯛꯅꯤ ꯈꯪꯗꯅ ꯃꯇꯣꯝꯇ ꯀꯥꯗ ꯁꯨꯝ ꯂꯩꯔꯛꯏꯁꯦ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯃꯍꯥꯛꯀꯤ ꯐꯤꯕꯝꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯗꯣꯛꯇꯔꯗ ꯌꯦꯡꯁꯦ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯌꯥꯗꯦ꯫ ꯃꯔꯛ ꯃꯔꯛꯇ ꯑꯍꯤꯡꯗ ꯌꯨꯝ ꯃꯊꯛꯇ ꯃꯊꯟꯇ ꯀꯞꯄꯒ ꯂꯩꯔꯝꯕꯁꯨ ꯊꯦꯡꯅꯩ꯫ ꯏꯕꯨꯡꯒꯤ ꯑꯋꯥꯕꯁꯦ ꯎꯔꯒ ꯑꯩꯈꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯗꯣꯏ ꯁꯔꯨꯛ ꯃꯥꯅ ꯑꯄꯥꯝꯕ ꯇꯧꯈ꯭ꯔꯁꯅꯨ, ꯍꯤꯡꯉꯔꯣꯏꯒꯦ ꯈꯟꯕꯁꯨ ꯌꯥꯎꯏ꯫ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯔꯤꯛ ꯄꯥꯔꯛꯈꯤꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗ꯭ꯔꯦ꯫ ꯑꯁꯨꯛ ꯍꯣꯠꯅꯕ ꯀꯟꯕ, ꯅꯨꯡꯁꯤꯅꯕꯒꯤ ꯂꯝꯕꯤꯗꯁꯨ ꯋꯥꯈꯜ ꯑꯅꯤ ꯂꯣꯡꯗꯕ ꯏꯕꯨꯡꯁꯦ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯔꯥꯟ ꯀꯔꯤꯁꯨ ꯂꯩꯇꯅ ꯑꯋꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ꯫ ꯅꯣꯡꯃꯇ ꯍꯔꯥꯎꯅ ꯅꯣꯛꯄ ꯎꯈꯤꯗ꯭ꯔꯦ꯫ ꯁꯤꯕꯨ ꯀꯅꯥꯒꯤ ꯃꯔꯥꯟꯅꯣ? ꯄꯨꯟꯁꯤꯁꯦ ꯇꯝꯕ ꯉꯝꯗꯦꯀꯣ꯫ ꯃꯤꯁꯤꯡꯁꯦ ꯃꯈꯜ ꯃꯈꯜ ꯂꯩꯕꯖꯥꯠꯅꯤꯀꯣ꯫ ꯅꯨꯄꯤꯗꯨꯒꯤ ꯀꯥ ꯚꯔꯥ ꯑꯃꯗꯤ ꯊꯥꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯂꯨꯄꯥ 2,000 ꯑꯃꯁꯨ ꯍꯨꯟꯕꯤꯔꯝꯃꯦ꯫ ꯆꯍꯤ 3 ꯍꯦꯟꯅꯅꯤ꯫ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯖꯕ ꯈꯔ ꯊꯤꯕꯗ
ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯉꯝꯕ ꯃꯤꯁꯨ ꯂꯩꯇꯕ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯀꯅꯥꯅꯁꯨ ꯇꯝꯕ ꯉꯝꯗꯦ ꯀꯔꯃ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯍꯥꯟꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯊꯥꯖꯔꯛꯇꯦ ꯑꯗꯨꯒ ꯀꯣꯏꯕꯁꯨ ꯀꯣꯏꯔꯛꯇꯦ ꯏꯃꯥꯟꯅꯕꯤꯒ ꯑꯩꯅꯒ ꯅꯨꯄꯥ ꯀꯣꯏꯅꯕꯗ ꯈꯠꯅꯕ ꯆꯩꯅꯕ ꯀꯌꯥ ꯇꯧꯕꯗꯣ ꯑꯗꯨ ꯎꯔꯒ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯗꯤ ꯅꯨꯄꯥ ꯀꯣꯏꯕꯁꯦ ꯌꯥꯝꯅ ꯇꯜꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯀꯣꯂꯦꯖ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯅꯨꯄꯥ ꯑꯃꯈꯛꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯛꯑꯦ ꯑꯗꯨꯕꯨ ꯑꯩ ꯑꯍꯥꯟꯕꯗ ꯌꯥꯗꯦ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯌꯥꯎꯁꯪ ꯊꯥꯁꯨ ꯌꯧꯁꯤꯜꯂꯛꯑꯦ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤ ꯀꯌꯥꯒ ꯌꯥꯎꯁꯪꯒꯤ ꯊꯧꯔꯤ ꯊꯠꯄꯗꯣ ꯊꯣꯛꯑꯦ ꯌꯥꯎꯁꯪꯒꯤ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯁꯤꯗ ꯅꯍꯥꯟ ꯀꯣꯂꯦꯖꯀꯤ ꯒꯦꯠ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥꯗꯣ ꯄ꯭ꯔꯄꯣꯁ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯥꯁꯨ ꯃꯣꯏ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯀꯣꯏꯕ ꯂꯥꯛꯄ ꯖꯥꯠꯅꯤ ꯑꯗꯨꯗꯁꯨ ꯃꯥꯅ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯄꯤꯔꯛꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯨꯄꯥ 500 ꯍꯥꯞꯄꯝꯒꯦ ꯍꯥꯏ ꯑꯗꯨꯗ ꯏꯃꯥꯟꯅꯕꯤꯒꯩꯅꯁꯨ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯄꯤꯈ꯭ꯔꯣꯅ ꯍꯥꯏ ꯑꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯄꯤꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯏꯕꯥꯅꯤ ꯃꯔꯛ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯩ ꯇꯣꯏꯅꯗꯤ ꯁꯥꯟꯅꯗꯦ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗꯨꯅ ꯊꯥ 3 ꯁꯨꯔꯛꯑꯦ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯛꯑꯦ ꯑꯗꯨꯕꯨ ꯏꯕꯥꯅꯤ ꯅꯣꯡꯃꯇ ꯎꯅꯗꯦ ꯑꯩꯁꯨ ꯎꯅꯁꯦ ꯍꯥꯏꯕꯗꯣ ꯌꯥꯗꯦ ꯑꯗꯨꯕꯨ ꯒꯧꯔꯒꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯎꯅꯁꯦꯅ ꯅꯨꯄꯥꯁꯤꯡꯅ ꯍꯥꯏꯔꯛꯑꯦ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯅ ꯎꯅꯁꯦ ꯍꯥꯏꯕꯗꯣ ꯌꯥꯈꯤ ꯑꯗꯨꯒꯗꯤ ꯃꯥꯁꯦ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3 ꯇꯥꯔꯁꯨ ꯂꯥꯛꯇ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯦ ꯃꯥꯅ ꯂꯝ ꯂꯥꯞꯅ ꯂꯥꯛꯄ ꯀꯧꯕꯅꯤꯅ ꯑꯩꯁꯨ ꯊꯣꯛꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯅ ꯊꯣꯛꯑꯦ ꯏꯅꯥꯎꯅꯨꯄꯤ ꯑꯃꯒ ꯑꯗꯨꯒ ꯃꯥꯅ ꯍꯥꯏ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄꯗ ꯑꯩ ꯑꯆꯥꯄꯣꯠꯀ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯎꯁꯦ ꯑꯗꯨꯗ ꯑꯩꯅ ꯊꯦꯡꯂꯦ ꯑꯆꯥꯄꯣꯠꯇꯣ ꯂꯩꯔꯅꯨꯅ ꯍꯥꯏ ꯃꯥꯅ ꯑꯉꯥꯡꯁꯨ ꯌꯥꯎꯔꯦ ꯑꯆꯥꯄꯣꯠ ꯂꯩꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯦ ꯏꯅꯥꯎꯅꯨꯄꯤꯗꯨꯒ ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯛꯑꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯑꯉꯥꯡꯁꯨ ꯌꯥꯎꯕꯅꯤ나 ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯉꯥꯡꯁꯦ ꯊꯣꯡꯒꯥꯟꯗ ꯊꯝꯂꯝꯂꯁꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯦꯅ ꯍꯥꯏ ꯑꯩꯁꯨ ꯃꯥꯒꯤ ꯑꯅꯨꯝ ꯀꯟꯕꯗꯣ ꯍꯧꯔꯛꯑꯗꯤ ꯍꯣꯏ ꯍꯣꯏꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯌꯥꯔꯦ ꯏꯅꯥꯎꯅꯨꯄꯤꯗꯣ ꯊꯣꯡꯒꯥꯟꯗ ꯊꯝꯂꯝꯃꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯂꯛꯑꯣ ꯑꯗꯨꯒ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯒꯥꯔꯤꯁꯦ ꯂꯣꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯝ ꯒꯥꯔꯤ ꯊꯧꯔꯦ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯐꯅꯌꯥꯝ ꯂꯥꯞꯊꯣꯔꯛꯑꯦ ꯑꯩꯅ ꯍꯥꯏ ꯀꯩꯅꯣ ꯌꯥꯝꯅ ꯂꯥꯞꯄꯦ ꯑꯗꯨꯗ ꯃꯥꯅ ꯅꯪ ꯁꯥꯎꯅꯣ ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯜꯂꯁꯦꯅ ꯍꯥꯏ ꯑꯩꯅ ꯃꯗꯨ ꯌꯥꯔꯣꯏꯌꯦ ꯑꯩ ꯉꯝꯂꯣꯏꯅ ꯀꯞꯄꯦ ꯃꯥꯅ ꯅꯝꯗꯅ ꯏꯕꯥꯅꯤꯁꯦ ꯅꯨꯃꯤꯠꯇꯨꯗ ꯆꯦꯜꯂꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯃꯛ ꯂꯨꯍꯣꯡꯂꯦ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯥꯁꯦ ꯌꯨꯝꯗ ꯄꯥꯛꯅ ꯂꯩꯇꯦ ꯑꯗꯨꯝ ꯀꯥꯏꯗꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯆꯠꯂꯦ ꯑꯩꯅ ꯍꯥꯏꯔꯁꯨ ꯊꯕꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯆꯠꯂꯦ ꯏꯅꯦꯝꯄꯣꯛꯅꯁꯨ ꯑꯩꯁꯦ ꯃꯄꯥꯟ ꯊꯣꯛꯀꯅꯣꯅ ꯍꯥꯏ ꯃꯤꯁꯨ ꯌꯥꯝ ꯐꯠꯇꯦꯅ ꯍꯥꯏ ꯑꯗꯨꯅ ꯑꯩ ꯃꯄꯥꯟ ꯊꯣꯛꯇꯦ ꯑꯗꯨꯒꯗꯤ ꯅꯣꯡꯃ ꯑꯩꯅ ꯗꯨꯀꯥꯟꯗ ꯊꯣꯛꯄ ꯃꯇꯝꯗ ꯏꯗꯣꯝꯆꯥ ꯑꯃꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣꯅ ꯍꯪꯂꯛꯑꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ ꯏꯗꯣꯝꯆꯥꯅ ꯍꯥꯏ ꯃꯗꯨꯗ ꯏꯗꯣꯝꯆꯥꯅ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯉꯥꯎꯁꯤꯟꯅꯕ ꯐꯔꯕ꯭ꯔꯥꯅ ꯍꯪꯂꯛꯑꯦ ꯑꯩꯅ ꯏꯗꯣꯝꯆꯥ ꯉꯥꯎꯁꯤꯟꯅꯕ ꯍꯥꯏꯗꯤ ꯍꯥꯏꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯃꯔꯝꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯑꯩꯅꯁꯨ ꯈꯪꯗꯦ ꯏꯗꯣꯝꯆꯥ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯄꯥꯟꯁꯨ ꯊꯣꯛꯇꯕꯅꯤꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣꯅ ꯏꯗꯣꯝꯆꯥꯅ ꯍꯥꯏ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯝꯕꯔ 4ꯗꯣ ꯆꯥꯕꯅꯦ ꯂꯩꯀꯥꯏꯗꯁꯨ ꯌꯥꯝ ꯐꯥꯗꯅ ꯇꯧꯕꯅꯦꯅ ꯍꯥꯏ ꯑꯩꯗꯤ ꯃꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯀꯣꯛꯇ ꯕ꯭ꯔꯖ ꯂꯤꯁꯤꯡ ꯇꯥꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯩ ꯌꯨꯝꯗ ꯆꯪꯂꯛꯑꯦ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯀꯞꯄꯦ ꯑꯩꯅ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛꯇ ꯍꯪꯉꯦ ꯏꯃꯥ ꯗꯗꯥꯁꯦ ꯅꯤꯁꯥ ꯆꯥꯕ꯭ꯔꯥꯅ ꯏꯃꯥꯁꯨ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯩ ꯑꯗꯨꯗꯒꯤꯗꯤ ꯏꯃꯥ ꯀꯩꯒꯤꯅꯣ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯃꯧꯗ ꯀꯔꯤꯒꯤ ꯍꯥꯏꯗꯦ ꯍꯥꯏꯗꯨꯅ ꯑꯩ ꯄꯦꯟꯗꯕꯅ ꯍꯦꯃꯟꯕꯅ ꯌꯥꯝꯅ ꯀꯞꯈꯤ ꯑꯗꯨꯕꯨ ꯑꯩ ꯏꯄꯥꯝꯂꯣꯝꯗꯗꯤ ꯍꯥꯏꯗꯣꯛꯇꯦ ꯏꯀꯥꯏꯖꯩ ꯑꯩꯅ ꯗꯗꯥꯗ ꯍꯥꯏ ꯗꯗꯥ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯎꯁꯤꯟꯅꯗꯣꯏꯅꯣꯅ ꯗꯗꯥꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯀꯞꯄꯦ ꯗꯗꯥ ꯅꯪꯕꯨ ꯐꯔꯣꯅ ꯑꯗꯨꯕꯨ
मादी अैना हारिबदो तादे असुमना इबानीसे लेमिनारपा सही अनि फारे अैसु प्रेग्नेंट ओइरे अदुबो अै ताइबं खोंदारकदौरिबा इसागी खल्लगा नुंतिगी अहिंग खुदिंगी कप्पी दादादी अैना प्रेग्नेंट ओइरे हाबदा अंगांगसे लौथोओ थुगाइसेना हाय अदुबो अैना यादे अै इसा याम नुसीना हाय अदुदा माना फरे फरे अदुदी नंगमनबो होटनौना अैबु याम थिना सैबिरमे था मापन सुरकलगा था मापन हारकलबसे याम वाबा मतमनी दादासे मीगी लेकागी क्लबता फारेना निसा चारंबगी पाउ लाए अदुबु मादी यामना फारबनीना सेंटरदा थमख्रे अैदी नुंगाइफम खंगदना अदुमा लेले मीगी नुपादी नुपीना मसा वाई संगदबा वारबा मतमदा मागी नुपाना लूना तौबी हाय अैगिदी कदाय अैगी असुक वारबा मतमदा अैगी इपुरोइबना अैबु थादोक्तुना चख्रे मसी खलुबा मतमदा अै याम कपखी अहिंग क्या अमसु तुंखिदे था मापनदगी था तारा हरे अैगी डिलीवरी गी मतम यौरए मतम अदु फावबा दादाबु अै अदुम निसिंदुना कपखी मतम खरगी तुंगदा अै इसा नुपी अमा फंगजरे अदुबु अैगी इसासे मपा याम माली अैना अंगांग उनबदसु अैगी नुपा यावखिदे नुपी ओइबिसिंगना ख्वाइदगी लुरबा तंजासिदा फाव अैगी इपुरोइबना अैगी अवाबा सरुक याबिखिदे मसी खलुबा मतमदा अैगी थमोइसे मसे ताना काइखी अै याम कपखी अदुबु अैदी दादाबु यामना नुसिबनिना हौजिकसु मागिदमक्ता अै खांगली अदुगा हॉस्पिटलदगी हलाबा मतमदा फावबा अैना दादागी मसक यामना उनिंखी मरमदी था अनि सुरे अैना उखिदबा दादाना लेरिबा सेंटरदुगी मपुदा अैना फोन तौखी मोइनसु दादादो फोन पाहलखी दादाना अैबु नुसिना तोंबी हाइना कौरखी दादा याम लांख्रे नंगी नफमदा अै याम लांख्रे हारगा मासु कप्पी अैसु कप्पी अैना हाय दादा इबानीगी इसा नुपी अमा फंगजरे मदुदा मासु याम हराउखी मासु मसाबु उनिंगदना यामना ngaukhi aduga wari sanabagi matamdo henkiduna phone su dum lawkhre ikuiguidana ipanumisu yawre aidi dadado yawba phangna roidrana yamna kappi ipanumiki ayukta ikubo hoina nungthingi pung ahum taba matamda dada se lawre aigi nakta pakna sangpa ngamde maramde masana laluba kobonina adugadi dadana masanubido pamlaga mayamna kappi babayam langkhre haiduna masagi mafamda haraga kappe dadagi matawdo uba matamda aisu kappe aina wajarubadi aigi isagi ipanumi asida mapase yawba phangna roidrana khansaki adubu isorna aigi awabase ubiraba male ai hause yam nungaire aigi dadasu phare aina mabu nusiba hemamana isona su ubiraba male ibanigi isanu pisu hauzik sahi ahum phare hauzikti aigi awaba kokle adubu haukraba matamado ai ngasisu kawba ngamde aina aroibada mayamda haijaningbase aigi ipuroibana phana phattaba tawsanu nupi oibi akhoina angamba thakta semdoknaba hotnasi aduga phatte haiduna atopa nupada yum pambase masi yam phatte akhoina nupa atopada yum palaga aigi isaduna kari ohogane habase mayamgi mafamda haijaningi loina bakti nate atoba kharado adu khaktani isor leite habdi yaroi isor lei mathang asida ani suba wari ase mayamda tahan sabal lojare aroibada mayam punapu ikoknono khurumjari